Leingakna irang loisinba ngamdrabadi miyamna thengnajarage bal. Manipur da thanipal helaklaba irang asi loisinba Leingakna thabak lokhatpa ngamdrabadi miyamna oina irang asi thengnajarage haina Bishnupur akoiba apunba lup balna phongdokre. Bishnupur da leiba balgi office ta ngasi pawmisinga unabada mathaki wafam asi lubasigi president L Debachana phongdokladuna mahakna hai. Tasigi tarada wangu terakhong akasoidagi singchanba chatkiba miyoi mari kuki militant singna tamthina hatpikre. Masigi matung tarakpadasu kuki militant singna michamda attack torukba leptre. Security advisor oiriba kuldepna lamda masigi law and order ngakpa ngamdrabanina makata na pharmacy paidon leibagi kanaba leitre. Maramasina Unified Command Manipur Chief Minister da sinagadabani haina suphongdokhe. Paugi mifam aduda lubasigi secretary T Bikram Women Wing President O Bina amadi secretary Tom Satna chingbasu saruk yakhi.